야! Hay, tharo. Ngasi di numidang sangal hay. Ay sikigan manupa nate. Yam na mataw na alay manupa ni haibado. Ngasi ahing sidi. Ay utpa numini. Ta thambau si maril kayam leiba nupa no haibado. Ngasi di yeng na batare dana. Ta thambau. Nang na tawridudi karino ha. Nangbu lila ga yawrabra ha. Hay, nokudun hay. Ngasi numidang buti ba sana ba siyam sari ba ni Ha ha. Nangbo but ka lanting na ni haiba. Numit khudingi kang khada dum luolaga leiba nang nasu butti ba satkani hariba. Nang di lai dana mathongna marinje lei khraba to naw ai phawbada but ubada kiraga otok nasu kigan khraba naril yaw khidraba ta thambau nang nasu butti ba satkadawri ni ne ha. Ay puputo mana ngairam mani ne. Noi nupi gi hauna bi. Tabak chalam dai da sak thong badu. Tawnu ne. Haima, sidi mata amani na. Ho loire loire. Insang si hek saubaga ne. Thum haplaga tum loirabani. Ish! Ay na taba aruba masat kani haiduna. Ngasay ayuktagi siyam satuna layraga. Hausik chalam dai sida amu. Tienga dawri ne tawri se. Saktu nang chazahoro. Ay di ngai bi yararo. Ay chale. Haima, sat kreni he. O chak si saraga chatlo haibane. Ash! Otok na sumbang kreda ko tawri se. Sumay na mambasida nini. But mayam do lambi sorokta. Koy chat laga lay hari se. Ash! Ay hausi yumdagi mapal tholo na di but singdu. Ay gi ito inarak pa soitre. Ay chat laroy ta. Ay chat pa ka nga maroy ta. Mapan thokpa da mamlaga lerame. Ay kizari haiba. Kariya, ngasay nung tildana amuk tayo lakna panayadi. But hat kaniga, tup kaniga. Nang nachin magna natro. Puputong magi manakta lakani na hai kridubo. Ho adu na nga sakidri nga gi hai kibane. अहनब मक्तदा पुपु टीवीबु मियेंग ताबिरिबो पुमनमकु सोनम चनुना खुरुमजरी ngasisu mayamgidamakta anawa wari amamo puduna lakjari wari asi sungsoi soidana nungaigani haina khanjai mayamna hobadagi loiba phawba tabiyu adudi mayam punna taminarasi Varanasi saharda nongma naha oiraba nupa ama thabak thiba koicha chatlammi nupa aduna chatliba mafam adumaktada numittuda Varanasi ningthaugi konungda leiba ningthaugi lan thum pumnamak maipunaduna senariba famnairaba nupa adusu mahaki mapang amaga loinaduna wari saraga naha oiraba nupa adudagi khitang mang oinana chatlammi maduda mamanabaduna famnaiba nupa aduda shumna hanglammi aigyana hotnariba thabak pumnamak mamal yamna leina lauri aduga nongma nongmagi iningthaugi lanthumsu adum hengalai aigyana karam tawdana kari aronba pambai sijanaraga asuk yamna iningthaugi mai pakpa lanthum pumnamak hengalakli bano haina hanglammi aigyana khumlai madudi kari mata nate thabak macha ma hekta mangjil thana hawdokpa machangi aina hojik hairibado sandokna muktaki yengo ada asiba borauji matari base ubra mamanabaduna hoi ai uzai karigumba sel amata paidraba misak amanadi masida tariba bora uchi asi sijanaraga yamna laina sel tanba hawdokhiba yai aigyagi wafam adu tabada mamanabadu thik thik launa noklaga hairaklammi kari haiba aigya asiba bora uchi asidagi sel tanba hawba yai haiba adu hairaga aigyagi wafam adubu karimnaraga yamna kanna noklammi ngaihak leiraga aigyaga mamanabaduga chatkraba matungda naha oiraba nupa aduna makhada taraga leiriba asiba bora uchi adugi manakta changsillaga munna yenglaga leplammi aduga shumna khalammi hauzik aigyana hairamliba lawsing adu kanadaba lawsing mali adubu aigyana hairabanina maram amadi shoidana leiramgani ai amukta aigyana hairambagi matung inna laibak chang yenglage haiduna asiba bora uchi adubu khulammi adubu ai masigi asiba bora uchi asi pairaga kari tawba yai kananubu asiba uchi asi lainingduino tanja aduda ikhang khangaudana ahal loirap tawba nupa amagi haudong ama mahakna pairiba bora uchi asiba adu tamna chensilaklammi mapu aduna
ꯃꯍꯥꯛꯀꯤ ꯍꯧꯗꯣꯡ ꯑꯗꯨ ꯐꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯍꯧꯗꯣꯡ ꯑꯗꯨꯅ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯄꯨ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯁꯤ ꯑꯣꯏꯔꯦꯗꯅ"꯫ ꯑꯗꯨꯒ ꯎꯆꯤ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯎꯆꯤ ꯑꯁꯤꯕ ꯑꯁꯦ ꯑꯩꯉꯣꯟꯗ ꯌꯣꯜꯂꯨ, ꯑꯩ ꯁꯦꯜ ꯑꯃ ꯄꯤꯔꯒꯦ"꯫ ꯎꯆꯤ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ, "ꯁꯦ, ꯎꯆꯤ ꯑꯁꯦ ꯅꯍꯥꯛꯀꯤ ꯑꯣꯏꯔꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯗꯣꯡ ꯃꯄꯨ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯃꯄꯨ ꯑꯗꯨꯅꯁꯨ ꯎꯆꯤ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯍꯧꯗꯣꯡ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯎꯆꯤ ꯑꯁꯤꯕ ꯑꯗꯨ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯁꯤꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯟꯕ ꯄꯩꯁꯥꯅꯤ"꯫ ꯄꯩꯁꯥ ꯑꯃꯗꯨ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯁꯨꯝ ꯆꯠꯅ ꯆꯠꯅ ꯈꯜꯂꯝꯃꯤ, "ꯄꯩꯁꯥ ꯑꯃꯈꯛꯁꯤꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯑꯥꯏꯗꯤꯌꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯕꯛ ꯑꯃ ꯍꯧꯗꯣꯛꯄ ꯆꯪꯏ"꯫ ꯑꯥꯏꯗꯤꯌꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯈꯟꯅ ꯈꯟꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯆꯠꯂꯒ ꯆꯥꯅ ꯊꯛꯅꯕ ꯌꯣꯟꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯗꯨꯀꯥꯟ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯑꯩ ꯈꯪꯂꯦ, ꯍꯥꯟꯅ ꯃꯤꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯤꯗꯣꯛꯂꯒꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯣ ꯑꯩ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ"꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯄꯩꯁꯥ ꯑꯃꯒꯤ ꯆꯤꯅꯤ ꯃꯇꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯔꯒ ꯆꯤꯅꯤ ꯃꯇꯨꯝ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯅꯍꯥ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯐꯨ ꯑꯃꯗ ꯏꯁꯤꯡ ꯊꯟꯅ ꯍꯥꯜꯂꯒ ꯉꯔꯥꯡ ꯃꯥꯅ ꯂꯩꯔꯛꯈꯤꯕ ꯄꯩꯁꯥ ꯑꯃꯒꯤ ꯑꯊꯨꯝꯕ ꯆꯤꯅꯤ ꯃꯇꯨꯝ ꯑꯗꯨꯒ ꯁꯍꯔ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯒ ꯎꯈꯣꯡ ꯑꯃꯗ ꯐꯝꯂꯒ ꯎꯃꯪꯗꯒꯤ ꯂꯩ ꯍꯦꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯩ ꯍꯦꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯎꯃꯪꯗ ꯂꯩ ꯃꯈꯜ ꯀꯌా ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯩ ꯍꯦꯛꯄꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯂꯩ ꯍꯦꯛꯄ ꯍꯦꯛꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩ ꯍꯦꯛꯄ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯕꯥꯔꯥꯅꯁꯤ ꯁꯍꯔ ꯌꯧꯅ ꯆꯠꯅꯕ ꯂꯩ ꯍꯥꯞꯄ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯊꯣꯡꯒꯠꯂꯒ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯝꯅꯁꯨ ꯁꯥꯔꯦ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯏ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯈꯣꯏꯅ ꯁꯍꯔ ꯍꯦꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯊꯛꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯐꯪꯂꯣꯏ"꯫ ꯃꯗꯨꯗꯒꯤ ꯂꯩ ꯍꯦꯛꯄꯁꯤꯡ ꯑꯗු ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯂꯩ ꯌꯥꯎꯕ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯎꯃꯪꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯍꯔ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯎ ꯃꯈꯣꯡꯗ ꯐꯝꯂꯒ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯕꯤꯗ ꯂꯥꯞꯅ ꯂꯥꯛꯂꯤꯕ ꯂꯩ ꯍꯦꯛꯄ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯎꯔꯒ ꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯃꯈꯣꯏ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ"꯫ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯅꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯈꯔꯁꯦ ꯑꯃꯨꯛꯇ ꯊꯛꯄꯤꯌꯨ, ꯑꯗꯨꯒ ꯁꯤꯒꯤ ꯑꯊꯨꯝꯕꯁꯤꯁꯨ ꯆꯥꯕꯤꯌꯨ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯁꯤꯟꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯩ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯗꯨ ꯃꯈꯥꯗ ꯊꯝꯃꯒ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯨꯄꯥ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯑꯣꯏꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯂꯩ ꯆꯕꯨꯟ ꯑꯁꯤ ꯈꯛꯇꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯄꯗꯒꯤ ꯏꯄꯥꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯇꯦꯛꯈꯠꯂꯤ꯫ ꯑꯩꯅ ꯄꯤꯔꯤꯕ ꯂꯩ ꯑꯁꯤꯅꯁꯨ ꯅꯪꯕꯨ ꯍꯔꯥꯎꯍꯟꯕ ꯑꯣꯏꯔꯁꯅꯨ"꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ, "ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯔꯥ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩ ꯍꯦꯛꯄ ꯁꯤꯟꯃꯤ ꯑꯇꯩꯗꯨꯅꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯄ ꯂꯣꯏꯔꯒ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯂꯩ ꯆꯕꯨꯟ ꯑꯃꯃꯝ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯂꯩ ꯍꯦꯛꯄ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ, "ꯍꯌꯦꯡꯁꯨ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯕꯤꯔꯛꯎ ꯃꯔꯨꯞ" ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯤꯟꯃꯤꯁꯤꯡ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ "ꯍꯣꯏ, ꯄꯨꯔꯛꯀꯦ ꯃꯔꯨꯞ" ꯍꯥꯏꯔꯒ ꯃꯥꯒꯤ ꯏꯁꯤꯡ ꯀꯣꯟ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯍꯔꯗ ꯂꯩꯕ ꯃꯟꯗꯤꯔ ꯑꯃꯗ ꯉꯁꯥꯏꯒꯤ ꯂꯩ ꯍꯦꯛꯄ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯤꯔꯛꯄ ꯂꯩ ꯆꯕꯨꯟ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ
ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯁꯤꯡ ꯑꯗꯨ ꯌꯣꯜꯂꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯗ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯕ ꯑꯃꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄ ꯃꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨ ꯌꯦꯡꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯀꯣꯔꯤꯒꯤ ꯄꯩꯁꯥ 9 ꯂꯩꯔꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯣꯔꯤꯒꯤ ꯄꯩꯁꯥ 9 ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯏꯁꯤꯡ ꯆꯐꯨ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯏꯁꯤꯡ ꯆꯐꯨ ꯑꯃꯒ ꯑꯊꯨꯝꯕ ꯆꯤꯅꯤ ꯃꯇꯨꯝ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯌꯥꯝꯅ ꯂꯩꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩ ꯍꯦꯛꯄ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤ ꯊꯛꯄꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯁꯤꯟꯃꯤ ꯑꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯌꯨ ꯏꯆꯥꯅꯨꯄꯥ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯊꯪꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯂꯥꯞꯅ ꯆꯠꯂꯒ ꯂꯩꯕ ꯂꯧꯕꯨꯛ ꯑꯃꯗ ꯅꯥꯄꯤ ꯀꯛꯄ ꯂꯧꯎꯕ ꯀꯌꯥ ꯑꯃ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯄꯤ ꯀꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯑꯍꯜ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯃꯐꯝ ꯑꯁꯤꯗꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏ, ꯏꯁꯤꯡ ꯈꯔ ꯄꯤꯕꯤꯔꯛꯎ ꯏꯕꯨꯡꯉꯣ"꯫ ꯅꯥꯄꯤ ꯀꯛꯄ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯏꯁꯤꯡ ꯄꯤꯊꯛꯂꯒ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯒꯤ ꯃꯃꯜ ꯀꯔꯝꯅ ꯅꯉꯣꯟꯗ ꯑꯩꯈꯣꯏꯅ ꯁꯤꯡꯉꯣ ꯍꯥꯏꯔꯤꯕꯅꯣ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ"꯫ ꯅꯥꯄꯤ ꯀꯛꯄ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯃꯇꯨꯡꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯇꯦꯡ ꯑꯃꯨꯛ ꯅꯤꯔꯛꯎꯀꯣ ꯃꯔꯨꯞ"꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯍꯨꯝꯗꯣꯔꯛꯄꯗꯒꯤ ꯎꯅꯥ ꯋꯥꯅꯥ ꯎ ꯑꯀꯪꯕ ꯃꯁꯥ ꯀꯌꯥ ꯑꯃ ꯎ ꯄꯥꯝꯕꯤꯁꯤꯡꯗꯒꯤ ꯇꯠꯂꯒ ꯇꯦꯛꯂꯒ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯔꯤꯕ ꯎꯁꯥ ꯎꯅꯥ ꯋꯥꯅꯥ ꯑꯗꯨ ꯌꯦꯡꯂꯒ ꯃꯥꯅ ꯈꯜꯂꯝꯃꯤ, "ꯎꯆꯤ ꯑꯁꯤꯕꯗꯒꯤꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯕꯅꯤꯅ ꯃꯁꯤꯗ ꯇꯥꯔꯤꯕ ꯎꯅꯥ ꯋꯥꯅꯥ ꯎ ꯃꯁꯥ ꯑꯀꯪꯕꯁꯤꯡ ꯑꯁꯤꯗꯒꯤꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯅ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯀꯣꯜ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯈꯨꯔꯥ, ꯅꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯎꯏ, ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯒꯦ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯩꯀꯣꯜ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯧꯔꯤꯕꯅꯣ? ꯌꯦꯡꯉꯨ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯀꯣꯜ ꯑꯁꯦ ꯉꯔꯥꯡꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯎꯅꯥ ꯋꯥꯅꯥ ꯎꯁꯥ ꯋꯥꯁꯥ ꯄꯨꯡꯆꯥꯏ ꯆꯥꯏꯍꯜꯂꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯂꯥꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯩꯀꯣꯜ ꯑꯁꯦ ꯁꯦꯡꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯤ"꯫ ꯂꯩꯀꯣꯜ ꯁꯪꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯈꯨꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯎꯁꯥ ꯋꯥꯁꯥꯁꯤꯡꯁꯦ ꯑꯩꯅ ꯂꯧꯕ ꯌꯥꯔꯒꯗꯤ"꯫ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯂꯣꯏꯅ ꯂꯧꯖꯈ꯭ꯔꯣ꯫ ꯈꯨꯔꯥꯒꯤ ꯍꯥꯏꯕꯕꯨ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯈꯤꯕꯁꯤ ꯈꯛꯇꯅꯤ"꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ, ꯑꯩ ꯆꯠꯂꯒꯦ, ꯃꯐꯝ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯡꯗꯣꯛꯅꯕ ꯃꯇꯦꯡ ꯂꯧꯔꯨꯈꯤꯒꯦ꯫ ꯑꯩ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯜꯂꯛꯀꯦ"꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯡꯗꯣꯛꯀꯗꯧꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯔꯝꯗꯦ꯫ ꯑꯅꯛꯄꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯑꯉꯥꯡꯁꯥ, ꯅꯈꯣꯏ ꯆꯤꯅꯤ ꯃꯇꯨꯝ ꯌꯥꯝꯅ ꯊꯨꯝꯕ ꯆꯥꯅꯤꯡꯕ꯭ꯔꯥ"꯫ ꯆꯤꯅꯤ ꯃꯇꯨꯝ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯍꯣꯏ, ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯤꯅꯤ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ, "ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯑꯉꯥꯡꯁꯥ, ꯁꯦ ꯁꯤ ꯂꯧꯔꯣ ꯂꯥꯛꯑꯣ"꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯤꯅꯤ ꯃꯇꯨꯝꯁꯤꯡ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗꯨꯗ ꯌꯦꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯤꯅꯤ ꯃꯇꯨꯝ ꯑꯗꯨ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯂꯥꯛꯅꯗꯨꯅ ꯆꯥꯔꯝꯃꯤ꯫
Nupa aduna nakoi loina noigi saruk loina fangani hairaga yenbirami. Ngaihaga amuk leiraga nupa aduna mukasu hairaklami. Nakoi chini matum masya amukasu chaninglibra. Angangsing aduna hoi aikoi amuka chaningi. Anirak suna angangsing aduda yelamdaidadi nupa aduna hairai. Handakti nakoi lemna fangaroi. Thabak ama hana tawgadabani. Aduga chini chaba phangani. Angangsing adunasu chaningbagi mayaina hoi adu oirabasu yai. Aikoi chini chaba phangnaba kari taw haibano haina hanglaklammi. Madudagi nupa aduna angangsing aduda hairai lao adudi nakoi aigi tung inarau. Asumna angangsing adu ningthaugi leikol aduda pusilaklammi. Aduga angangsing aduda yengu masida sinthungna tariba usawasa mayam ase loina khomjillo. Aduga leikol asigi mapanda pairaga thammu. Nupa adugi wahaidu taraga angang amana hairai. Adudi yamna laina. Madudagi angangsing aduna yamna thunamak usawasa sing adu khomjilami. Aduga makhoi masel khaidoknaraga leikolgi usawasa tariba mafam adudagi hauraga leikolgi mapan phauba pareng sana leplaga yamna laina usawasa sing ado leikolgi mapanda loinamak paisilami. Aduga leikol adu sit nana thamlami. Angangsing aduna thabak hek loibaga nupa adunasu nakoi loiredana se nakhoigi mana ado sida leiri. Asi hairaga angangsing aduda athumba chini matumdu yenthoklammi. Angangsing adunasu chini matum adu lauraga yamna nungaijare hairaklammi. Angangsing adu chatkraba matungda nupa aduna pairiba usawasa sing aduda yenglaga masina kari amuk tawsigi haina khallaga leiringai sapu saba ahal lama mahaki sangari adu thauduna laklammi. Aduga wakal khallaga leiriba nupa adugi manakta sangari adu khamlaga hanglai. Ibungo usawasa mayam asibu yonabro. Nupa adunasu hoi yonabani. Sapu saba ahal aduna se korigi paisa tarataruk se sigi mamalni sida leire nang lausilu. Aduga usawasa mayam se ay laurage. Aigi sangari asida aina usawasa se hapada nang sumating kita pangbirau. Nupa aduna yamna harauna korigi paisa tarataruk adu lausilaga hoi ay usawasa sing asi hapada mating panglaklagi hairammi. Nupa aduna usawasa sing adu sangari da haplingaida chapu saba nupa aduna khalami. Hazikte ingonda ining thawna piyu haiba chapu mayam ado sabada sizinanaba mathau taba potlamsing loina leiredana. Madudagi nupa aduna usawasa mayamdu sangari aduda happa loiraga sapu saba nupa aduga loinaraga sangari aduda tonglaga chatkirammi. Sangari adu tonglaga nupa aduna kaithel yauraklammi. Kaithel aduda nupa aduna sangari tonglingaida karbar tawba manba ahallani urammi. Nupa aduna ahallani dugi wari adubu onsillaga ngaihak tarammi. Maduda wari sanariba koget hangapal yetpa ahalladuna asumna hairaklammi. Nang hayeng sagol yonba nupa adu lakani haiba tarabra. Maduda nupa amaduna khumlai. Hoi aisu tajare. Hayeng sagol yonba nupa aduna sagol chamanga purakani haibani. Ahal anidugi wari adu taraga nupa aduna sangari mathakta tonglaga khalammi. O masidi yamna nungaiba paunina. Aibu khangan birakpagi yamna nungaijare. Madudagi nupa aduna sangari adudagi kumtharaga khongthang thunamak thangle hairaga arapa labukta napi kakpagi thabak tawriba nupa sing adugi manakta chatlammi. Aduga hairammi. Marup ngasidi aina khoida mateng niba lakli. Nupa adugi wahaidu taraba matungda napi kakliba nupa sing adugi maraktagi amana khumlai. Nangonda aikhoigi laman tolibado ngasidi nahak niba laklabra. Hayu aikoi nahaki kari mating pangu haibano. Wahai aduda nupa aduna khumlai. Ngasidi ay nakhoi mayamdagi napi mapul amamam pami. Nupa sigi wahai taraga napi kakliba makokta fi angang bayet pa nupa amana khumlai. Madudi aikoi punna mi chamangani mafamsida napi kaklibasi. Aikoi ga masing chap manaba napi mapul aikoi amamam na kaklaga ngasi numidang nangi nayumda thilalaklagi. Nupa aduna makha tana napi kakpasin mi aduda hairai. Aina ngasi
ꯅꯥꯄꯤ ꯃꯄꯨꯟ 500 ꯑꯁꯤ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯍꯌꯦꯡꯒꯤ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯄꯤ ꯃꯄꯨꯟ ꯑꯃ ꯐꯥꯎꯕ ꯀꯅꯥꯝꯇꯗ ꯌꯣꯜꯂꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ꯫ ꯋꯥꯍꯩꯁꯤꯗ ꯅꯥꯄꯤ ꯀꯛꯂꯤꯕ ꯁꯤꯟꯃꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯈꯨꯝꯂꯛꯏ, ꯃꯔꯨꯞꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯃꯔꯨꯞꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯒꯣꯜ ꯂꯣꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯄꯨꯔꯒ ꯐꯖꯔꯕ ꯁꯒꯣꯜ ꯑꯃ ꯊꯧꯔꯒ ꯅꯥꯄꯤ ꯃꯄꯨꯟ ꯃꯌꯥꯝ ꯑꯃ ꯄꯩꯔꯒ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯥꯄꯤ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯂꯩꯔꯒꯦ, ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯅꯥꯄꯤꯁꯤꯒꯤ ꯃꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯇꯥꯗ, ꯂꯩꯕꯤꯔꯨ꯫ ꯅꯥꯄꯤ ꯃꯄꯨꯟ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯇꯥꯗꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯁꯒꯣꯜ ꯂꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯥꯄꯤ ꯑꯁꯦ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯍꯥꯞꯄꯗ ꯅꯪ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯣ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯒꯣꯜ ꯂꯣꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯗꯨꯒ ꯄꯨꯟꯅ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯁꯒꯣꯜ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯒꯣꯜ ꯃꯄꯨꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯣꯖꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯄꯨꯟꯅ ꯅꯥꯄꯤ ꯃꯄꯨꯟ 500 ꯍꯥꯞꯄ ꯂꯣꯏꯖꯔꯤ꯫ ꯅꯥꯄꯤ ꯃꯄꯨꯟ ꯃꯌꯥꯝ ꯑꯁꯤ ꯑꯣꯖꯥꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯒꯣꯜ ꯂꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯅꯥꯄꯤ ꯃꯄꯨꯟ ꯃꯌꯥꯝꯗꯨꯒ ꯆꯥꯟꯅꯕ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ, ꯁꯦ, ꯀꯣꯔꯤꯒꯤ ꯄꯩꯁꯥ 1000 ꯁꯦ ꯂꯧꯁꯤꯜꯂꯨ, ꯅꯍꯥꯛꯅ ꯍꯥꯞꯂꯤꯕ ꯅꯥꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯀꯣꯔꯤꯒꯤ ꯄꯩꯁꯥ 500,000 ꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯍꯔ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯀꯣꯏꯅ ꯆꯠꯂꯒ ꯌꯦꯡꯕꯗ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯤ ꯏꯇꯥꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯍꯜ ꯑꯃꯗ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯏꯗ, ꯃꯤ ꯑꯃꯠꯇ ꯎꯗꯦ, ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯇꯥꯗ? ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯤ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯄꯣꯠꯌꯥꯝ ꯄꯨꯕ ꯍꯤ ꯑꯃ ꯂꯥꯛꯀꯗꯧꯔꯤ, ꯃꯗꯨ ꯑꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯍꯤ ꯂꯥꯛꯐꯝꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ, ꯑꯗꯨꯅ ꯏꯆꯤꯛ ꯆꯤꯛꯂꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯤ ꯃꯌꯥꯝ ꯑꯃ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕ? ꯍꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯐꯤꯔꯣꯜ ꯂꯩꯔꯒ ꯁꯦꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯋꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯐꯤꯔꯣꯜ ꯑꯍꯟꯕ ꯑꯃꯗꯤ ꯀꯣꯛꯌꯦꯠ ꯌꯦꯠꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯋꯥꯏꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯑꯗꯨꯗ ꯍꯌꯦꯡ ꯑꯌꯨꯛ ꯌꯥꯝꯅ ꯉꯟꯅ ꯃꯉꯣꯟꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯤꯟꯕꯤꯔꯛꯎ, ꯁꯒꯣꯜ ꯒꯥꯔꯤ ꯋꯥꯏꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯩꯁా ꯑꯁꯤ ꯍꯥꯟꯅ ꯈꯔ ꯂꯧꯕꯤꯔꯣ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯇꯣꯡꯂꯒ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯄꯣꯠꯌꯥꯝ ꯄꯨꯕ ꯍꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ 2ꯒ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯤ ꯈꯥꯝꯐꯝ ꯑꯗꯨꯗ ꯍꯤ ꯑꯗꯨꯒ ꯂꯣꯏꯅꯔꯒ ꯂꯥꯛꯀꯗꯕ ꯀꯔꯕꯥꯔ ꯑꯆꯧꯕ ꯇꯧꯕ ꯁꯦꯟꯖꯥꯎ パꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯤ ꯑꯗꯨꯗ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯕꯥꯔ ꯑꯆꯧꯕ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯕꯔꯅꯥꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯜ ꯑꯆꯧꯕ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ, ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯁꯦ ꯑꯩꯍꯥꯛ ꯂꯣꯏꯅ ꯂꯩꯖꯔꯒꯦ꯫ ꯄꯣꯠ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯈꯨꯝꯂꯛꯏ, ꯑꯗꯣꯝꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯃꯥꯜ ꯃꯌꯥꯝ ꯑꯁꯤ ꯂꯧꯕ ꯃꯇꯤꯛ ꯆꯥꯏ, ꯑꯩꯍꯥꯛꯁꯨ ꯁꯣꯝꯒ ꯀꯔꯕꯥꯔ ꯇꯧꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯞꯂꯛꯄ ꯃꯃꯜ ꯑꯗꯨ ꯅꯧꯅ ꯀꯔꯕꯥꯔ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ, ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛ ꯁꯣꯝꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤꯒꯤ ꯄꯩꯁꯥꯗꯣ ꯊꯧꯔꯥꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ, ꯑꯗꯨꯅ ꯁꯤ ꯑꯩꯍꯥꯛꯄꯨ ꯁꯛ ꯇꯥꯛꯄ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯞ ꯑꯁꯦ ꯍꯥꯟꯅ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯒ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤ꯫ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ 2ꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ
ꯕꯔꯥꯅꯥꯁꯤ ꯁꯍꯔꯒꯤ ꯀꯔꯕꯥꯔ ꯑꯆꯧꯕ ꯇꯧꯕꯁꯤꯡ ꯑꯗꯣ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯅ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯀꯥꯟꯗꯗꯤ ꯕꯔꯥꯅꯥꯁꯤ ꯁꯍꯔꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ 100 ꯍꯤ ꯑꯗꯨꯒꯤ ꯈꯥꯝꯐꯝꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯉꯁꯥꯏ ꯄꯣꯠꯌꯥꯝ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯑꯩꯈꯣꯏ ꯅꯍꯥꯛꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯑꯔꯥꯞꯄꯗꯒꯤ ꯍꯤ ꯇꯣꯡꯂꯒ ꯄꯣꯠꯌꯥꯝ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ, ꯑꯩꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯌꯣꯟꯖꯈ꯭ꯔꯦ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯔꯥꯅꯥꯁꯤꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ, "ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯕ? ꯀꯔꯝ ꯀꯥꯟꯗ? ꯀꯅꯥꯗ ꯌꯣꯜꯂꯤꯕꯅꯣ?" ꯋꯥꯍꯪ ꯑꯗꯨꯗ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯇꯨ, ꯑꯥꯗ ꯂꯩꯔꯤꯕ ꯅꯍꯥ ꯑꯣꯏꯔꯕ ꯅꯧꯅ ꯀꯔꯕꯥꯔ ꯇꯧꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯌꯣꯟꯈꯤꯕꯅꯤ" ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯕꯔꯥꯅꯥꯁꯤꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ, "ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯅꯠꯇꯦ"꯫ ꯑꯃꯅ ꯑꯃꯨꯛ, "ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯂꯤꯕ ꯀꯔꯕꯥꯔ ꯑꯁꯤꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯦ ꯁꯤꯙꯔꯛꯀꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯩꯔꯨꯁꯤ꯫ ꯃꯉꯣꯟꯗ ꯌꯥꯝꯅ ꯐꯖꯔꯕ ꯃꯃꯜ ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯗꯣ ꯂꯧꯁꯤꯜꯂꯁꯤ, ꯃꯍꯥꯛ ꯌꯥꯗꯕ ꯌꯥꯔꯣꯏ"꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ"꯫ ꯅꯧꯅ ꯀꯔꯕꯥꯔ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯕꯔꯥꯅꯥꯁꯤ ꯁꯍꯔꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯍꯧꯕꯗ ꯅꯧꯅ ꯀꯔꯕꯥꯔ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ"? ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯅꯍꯥꯛꯅ ꯂꯧꯈꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯅꯔꯒ ꯂꯧꯖꯒꯦ, ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯃꯝꯗ ꯁꯅꯥ ꯃꯆꯦꯠ 1,000 ꯄꯤꯖꯒꯦ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯟꯇ ꯈꯜꯂꯝꯃꯤ, "ꯑꯗꯨꯗꯤ ꯄꯨꯟꯅ ꯁꯥꯒꯠꯀꯗꯧꯔꯤꯕꯁꯤ ꯁꯅꯥ ꯃꯆꯦꯠ 1,00,000 ꯃꯔꯝꯗꯤ ꯄꯣꯠ ꯂꯧꯒꯦ ꯂꯥꯛꯂꯤꯕꯁꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯃꯁꯤꯡ 100 ꯑꯣꯏꯕꯅꯤꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯂꯩꯖꯔꯒꯦ"꯫ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯅꯧꯅ ꯀꯔꯕꯥꯔ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯌꯥꯔꯣꯏ ꯑꯗꯨꯗꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯡ ꯊꯥꯡꯂꯤꯕ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨꯗꯒꯤꯁꯨ ꯑꯇꯣꯞꯄ ꯁꯅꯥ ꯃꯆꯦꯠ 1,000 ꯑꯩꯈꯣꯏ 100ꯅ ꯑꯃꯨꯛ ꯄꯤꯖꯒꯅꯤ"꯫ ꯋꯥꯍꯩ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ, "ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯁꯅꯥ ꯃꯆꯦꯠ 100,000 ꯑꯃꯨꯛ ꯁꯥꯒꯠꯂꯒꯅꯤ"꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯅꯈꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯂꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯅ ꯇꯣꯡꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯣ ꯊꯤꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯍꯥꯛꯀꯤ ꯁꯔꯨꯛꯁꯨ ꯐꯅ ꯌꯥꯝꯅ ꯂꯦꯝꯍꯧꯈꯤꯅꯤ꯫ ꯑꯩꯍꯥꯛꯅ ꯉꯁꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯦ ꯀꯣꯅꯨꯡꯒꯤ ꯑꯩꯒ꯭ꯌꯥꯗꯨꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯥꯜꯅꯅꯤ꯫ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯂꯃꯜ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯍꯥꯛꯅ ꯐꯪꯖꯔꯤꯕ ꯁꯦꯟꯌꯥꯝ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯄꯨꯔꯒ ꯀꯣꯅꯨꯡꯒꯤ ꯑꯩꯒ꯭ꯌꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯟꯌꯥꯝ ꯑꯗꯨ ꯑꯩꯒ꯭ꯌꯥꯗ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒ꯭ꯌꯥ, ꯑꯩꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯈꯔꯁꯦ ꯑꯩꯒ꯭ꯌꯥꯒꯤ ꯃꯐꯝꯗ ꯑꯣꯖꯥꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯀꯠꯂꯕꯅꯤ, ꯂꯧꯁꯤꯟꯕꯤꯌꯨ"꯫ ꯑꯣꯖꯥꯒꯤ ꯗꯈꯤꯅꯥꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒ꯭ꯌꯥ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯀꯔꯤꯒꯤ ꯗꯈꯤꯅꯥ? ꯑꯩꯗꯤ ꯅꯪꯕꯨ ꯃꯃꯥꯡꯗ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯅ, ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇꯁꯨ ꯇꯥꯈꯤꯕ ꯂꯩꯇꯦ"꯫ ꯑꯩꯒ꯭ꯌꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯇꯥꯛꯄꯤꯈꯤ꯫ ꯑꯩꯒ꯭ꯌꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕꯁꯤꯡ ꯑꯗꯨ ꯏꯟꯖꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯁꯦꯟꯌꯥꯝ ꯑꯃ ꯍꯧꯈꯤꯕ ꯊꯥ 4 ꯈꯛꯁꯤꯗ ꯇꯥꯟꯕ ꯉꯝꯂꯤꯕꯅꯤ"꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒ꯭ꯌꯥꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯒ꯭ꯌꯥꯒꯤ ꯄꯥꯎꯇꯥꯛ ꯃꯥꯅ ꯇꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨ, ꯎꯆꯤ ꯑꯁꯤꯕ ꯌꯣꯟꯕꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒ꯭ꯌꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯦ ꯃꯌꯥꯝꯗꯒꯤ ꯏꯇꯣꯞ ꯇꯣꯞꯄꯤ, ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯦꯜꯂꯤ꯫ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯄꯥꯝꯂꯤꯕ ꯃꯍꯥꯛ ꯑꯁꯤꯃꯛꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒ꯭ꯌꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯊꯥꯖꯔꯝꯃꯤ꯫
ꯑꯗꯨꯒ ꯑꯥꯏꯒ꯭ꯌꯥ ꯑꯗꯨꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯥꯏꯒ꯭ꯌꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯑꯅꯧꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯗ ꯀꯤꯗꯕ ꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄꯅ ꯇꯨꯡ ꯏꯟꯅꯔꯒ ꯆꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯇꯨꯡꯗ ꯉꯁꯤ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯕꯨꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯄꯨꯄꯨ ꯇꯤꯚꯤꯅ ꯍꯥꯞꯄꯛꯄ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ, ꯑꯗꯨꯒ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕ ꯃꯣꯔꯦꯜꯁꯤꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕꯤꯌꯣꯅ ꯊꯝꯖꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫